Channel asida dombu amukhana taramna oxin jabaga loinana ngasigi oiba maru oiba pau khara lominasi. Assam ki Chief Minister Himanta Biswa Sharma ki initiative makhada Assam ki cultural bihu song amadi dance asida around 11,000 performers singna largest ever bihu festival ama pangthok laduna Guinness World Record semkre. Masigi event asibu mai pak na pangthok pagidamak ngasi numit kaya ni dagi practice tawduna lakhibani amasung mai pak na pangthokre. Assam Created World Record haina news channel kaya da lauthokre event asida acho asang kaya saruk yaki visit tawraki thawram asida Prime Minister Narendra Modi su yauki amasung mahakna app amasung launch torami Assam Kobama. Loinana chaukat horangi project kaya ki langjil chu chingba horam ki largest bihu dance program ado April 13 5:30 pm da Guwahati ki Saru Sajai stadium da pangthok laga Guinness World Record toram khibani. International Pow the media ngabaga Russia amadi Ukraine gi marakta leptana chatharak ni balahan asibu karam tawna loisingani haibasida western countries sing tasengna kok chiklabani Ukraine gi tamak mateng kayam pangani mateng pang haibasita bu sen thum gi wani masagi leibak ki bu senagadra natraga additional oina Ukraine gi mateng panggadra nahan France ki president China da visit tawduna Chinese counterpart singawari sandaru bani China na middleman oiraga lan ase peace ki maikai de purakna ba China na sumadu ki Fajaba response pihobani masigi matungda German gi foreign minister Annalena Baerbock su China da chatkre aduga China da kanna taksi lui lan asibu peace amadi tok ki mateng loisin ba China gi minister Russia da chatlaga wa ngang nurubugi wa ni matang asida amarom da Russia gi wati peace tok ki damak ready ni bad aikoina haiba yaragani lan lepkadaba Landi hojik sulep tri Chiraksida Poland gi request gi Germany na MiG-29 fighter jet manga Ukraine help ki damak pisin gani haikri. Pakistan ki economic crisis asibu karam tawna backup tawgani haibasida Pakistan ki politician sing awabani makoi gi economic ki condition ase battery down oikibagumbani masi recharge tawba ama change recharge tawba haibasidi IMF natraga International Monetary Fund na mateng pangsilakpa natraga inakun ba country kayana tasengna sen Thomjin biraklaga oiba natana taidi we leiti amrom da Pakistan na IMF ta $1 billion mateng pangu haibat IMF na masi delay tawdura lairaki hojiksu adubu ngasi UAE gi maikei gi haidurakre Pakistan da khoina $1 billion Pakistan gi crisis ase meet oina ba piragani Report sing na hai India gi tax ta han da gi tamnarak pa kaya dang change oibagi mong da lakre change su irakle biology gi tax sing da han da gi tamnarak pa human evolution gi matang da mewa bese yong da gi oirak pani hai ba Darwin gi theory of evolution ase tamnarak pani but masi di really wrong theory ni amasung masi bu wrong ni haina proof to ba theory kaya su lakre mioi ba leisem ba man semlak pani hai bese tha jagada bani amasung asumna Indian taxing da lakpagi wani amarom da India da true history fact khara kudam baina Islam na Hindustan da haijilakhi bagi aseng history kaya su yamna likna hablak le haina expert sing na hairi tasengna hawlak liba generation na aseng history ki para khangpham thok I maram asina masa gi jati gi history nikthi jena preserve tawgadabani Kharani mangda Shahrukh Khan ki Pathan film ki isai amada controversy amna oiki besharam rang ko isai duda madu mayamna phasana khangnai handak mukna amuk Salman Khan ki film kisi ki bhai aur kisi ki jaan ko ba ama release tor kadori madu gi isai ama hana thorakre yaitamma ka wi isai duki ming madu da set laga chong liba adusu amuk kanna naina ba horakli hana ge cricketer Lakshmanan Ramkrishnan na hai masida set li sari ba monga se Akhoi ki South India ki culture bu nok na ba amadi karem na bada challi machu na chanate isai aduda ango pathuti natraga phajom khuku mathak tis ye laga songbani star sing ase controversial oigada ba phije chaksa se kharasu pamra kaino lem ba haisite bu lai select matam sida Rahul Gandhi se parliament ki disqualify to kraba tungda tuglak land da laiba government na piba residence aduda Lairambani amasung madudagi 22nd April ki manungda thadok uhai kibani amasung mana su yakre aduga hojik mafam audagi poche putok pa hokre hairi phibam si ubda Congress leaders sing na laifam offer tawnaraki mangonda hojik mahak mamagi yum Janapat Delhi da laiba aduda shift tawkragani Rahul Gandhi na hai ai bu jail da thamkrabasu ai gi ngangpham thokpa sing dingang ba leploi Rahul Gandhi ki mathakta defamation case chathari Amazon dagi karigumba it ki matang asida offer kya supiri leigada ba leiradi mauda changsillaga aina pijariba link sidagi chatpiraga leibiyo